ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯈ꯭ꯔꯤ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯨꯈ꯭ꯔꯤ ꯃꯥꯏꯕ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯙꯅꯟꯖꯣꯏ ꯍꯣꯕꯦ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯃꯌꯨꯝꯗ ꯐꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯙꯅꯟꯖꯣꯏꯗ "ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨꯛ ꯇꯍꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯑꯗꯨꯛ ꯐꯤꯡꯅ ꯊꯧꯔꯤꯕꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯙꯅꯟꯖꯣꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯜꯂꯛꯄꯗ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯆꯪꯉꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯤꯕꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯑꯍꯜ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯙꯅꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯙꯅꯟꯖꯣꯏ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯌꯨꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯊꯔꯣ ꯊꯝꯕꯥꯜ ꯅꯤꯡꯊꯤꯅ ꯁꯒꯥꯏꯔꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩ꯫ ꯂꯝꯕꯤ ꯃꯄꯥꯟ ꯑꯁꯤꯗ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯇꯣꯃꯥꯂꯣ ꯅꯥꯏꯇꯣꯝ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯇꯣꯃꯥꯂꯣ ꯃꯃꯤꯡ ꯑꯁꯦ ꯄꯟꯅꯈꯤꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯀꯤ ꯃꯥꯏꯕ, ꯄꯨꯈ꯭ꯔꯤ ꯃꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯈꯪꯅꯔꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯧꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯙꯅꯟꯖꯣꯏ ꯄꯨꯈ꯭ꯔꯤ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯖꯤꯟꯕꯗꯨ ꯈꯨꯗꯣꯡ ꯈꯔ ꯆꯥꯔꯔꯣꯏ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯈꯔꯒ ꯃꯝꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯁꯜꯂꯝꯂꯦ꯫ ꯑꯗꯨꯒ ꯐꯔꯞ ꯃꯈꯣꯡꯅ "ꯑꯣꯖꯥ" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯣꯃꯥꯂꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯇꯤꯟ ꯈꯔ ꯇꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯈꯣꯏꯔꯨꯝꯕ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯣꯃꯥꯂꯣ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯅꯣ, ꯑꯈꯥꯛ ꯑꯔꯥꯎ ꯂꯥꯛꯄꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ꯫ ꯍꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦꯍꯦ ꯇꯍꯥꯔꯤꯕꯗꯨꯕꯣ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯇꯣꯃꯥꯂꯣ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯙꯅꯟꯖꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯍꯧꯔꯦ꯫ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯔꯨꯔꯒ ꯍꯟꯖꯜꯂꯛꯄꯗꯒꯤ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ, ꯄꯪꯅꯣꯛꯇ ꯅꯣꯛꯄ, ꯆꯤꯡꯊꯦꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯑꯃꯨꯕ ꯅꯞꯄꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯍꯧꯔꯦꯅꯦ ꯑꯣꯖꯥ." ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯇꯞꯊꯧ, ꯅꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯍꯧꯔꯦ, ꯀꯔꯤ ꯑꯃꯠꯇ ꯋꯥꯈꯜ ꯄꯨꯊꯣꯛꯄ ꯉꯝꯂꯔꯣꯏ, ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯑꯗꯨ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯅ ꯇꯥꯞ ꯄꯥꯏꯕꯗ ꯐꯈ꯭ꯔꯒꯗꯕꯗꯨꯕꯣ꯫ ꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯇꯥꯜꯂꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯃꯥꯂꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯖꯔꯕꯁꯨ ꯙꯅꯟꯖꯣꯏ ꯃꯆꯥꯅ ꯑꯣꯏꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯇꯣꯃꯥꯂꯣ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯈꯥꯎ ꯑꯃ ꯌꯥꯟ ꯃꯄꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ "ꯑꯣꯖꯥ, ꯑꯩꯒꯤ ꯁꯥꯏꯀꯜ ꯌꯥꯎꯖꯔꯛꯂꯤ." ꯌꯥꯅꯤ, ꯑꯩꯒꯤꯁꯨ ꯁꯥꯏꯀꯜ ꯌꯥꯎꯖꯔꯛꯏꯀꯣ, ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯇꯣꯃꯥꯂꯣ ꯌꯥꯅꯈꯥꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯜꯂꯕ ꯁꯥꯏꯀꯜ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯣꯃꯥꯂꯣ ꯑꯃꯗꯤ ꯙꯅꯟꯖꯣꯏ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯊꯧꯃꯤꯟꯅꯗꯨꯅ ꯙꯅꯟꯖꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯙꯅꯟꯖꯣꯏꯗꯤ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛꯇꯣꯏꯕ ꯊꯨꯅ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯔꯤꯕꯅꯤ꯫ ꯇꯣꯃꯥꯂꯣꯁꯨ ꯊꯧꯕꯨꯗꯤ ꯊꯧꯋꯦ ꯍꯥꯏꯕꯗꯨꯕꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯄꯪꯀꯟ ꯀꯟꯅ ꯊꯧꯗꯦ꯫ ꯙꯅꯟꯖꯣꯏ ꯉꯥꯏꯅ ꯁꯨꯝ ꯊꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯙꯅꯟꯖꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯣꯃꯥꯂꯣ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯡꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ,
ꯁꯥꯏꯀꯜ ꯑꯁꯤ ꯀꯣꯛ ꯂꯥꯎꯅ ꯁꯨꯃꯥꯡ ꯌꯧꯅꯕ ꯊꯧꯖꯤꯜꯂꯛꯄ ꯌꯥꯕꯗꯨꯕꯨ ꯑꯍꯜ ꯂꯩꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤꯕꯅꯤ ꯇꯣꯃꯥꯂꯣ ꯁꯥꯏꯀꯜ ꯑꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯪꯉꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯟꯖꯣꯏꯅ ꯈꯪꯖꯔꯤ ꯇꯣꯃꯥꯂꯣꯅ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯂꯤ ꯗꯟꯖꯣꯏ ꯑꯃꯗꯤ ꯇꯣꯃꯥꯂꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯁꯣꯛꯏꯅꯦ ꯅꯈꯣꯏꯕꯨ ꯑꯈꯪ ꯑꯍꯩ ꯑꯃꯠꯇꯒ ꯇꯥꯟꯅꯍꯧꯗ꯭ꯔꯕ꯭ꯔꯥ ꯗꯁꯥ ꯐꯠꯇꯕ ꯃꯤꯗ ꯑꯋꯥꯕꯁꯦ ꯇꯥꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯁꯣꯛꯂꯦ ꯍꯥꯏꯕꯗꯨ ꯁꯥꯈꯤꯅꯥ ꯄꯤꯔꯤꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯂꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯤꯝꯐꯨ ꯂꯤꯝꯐꯨ ꯍꯥꯏꯅꯔꯤ ꯇꯣꯃꯥꯂꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯀꯧꯔꯗꯨꯅ ꯃꯃꯥꯏꯗ ꯅꯥꯟꯕ ꯃꯅꯪꯒꯟꯗ ꯅꯥꯟꯕ ꯊꯕꯥꯛꯇ ꯅꯥꯟꯊꯗꯨꯅ ꯍꯟꯊꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯇꯣꯃꯥꯂꯣꯅ ꯑꯉꯥꯡꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯉꯥꯡꯗꯣ ꯁꯣꯔ ꯐꯨꯟꯒꯠꯄ ꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯍꯨꯃꯥꯡ ꯉꯥꯜꯂꯅꯤ ꯈꯔ ꯈꯔ ꯍꯟꯗꯣꯛꯄꯤꯔꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯖꯤꯛꯇꯪ ꯐꯪꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯈꯔ ꯈꯔ ꯑꯗꯣ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯂꯩꯅꯈ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯇꯣꯃꯥꯂꯣ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯙꯅꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯂꯩꯔꯤꯕ ꯙꯅꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯃꯇ ꯊꯦꯡꯂꯨꯔꯒꯅꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯒ ꯇꯧꯖꯔꯁꯅꯨ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡꯒꯤ ꯆꯤꯗꯥꯏꯗ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯈꯔ ꯈꯔ ꯍꯟꯇꯣꯛꯎ ꯑꯩ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯙꯅꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯔ ꯊꯣꯛꯈꯤꯗꯨꯅ ꯙꯅꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯅꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗꯤ ꯅꯌꯨꯝꯗ ꯅꯍꯟꯐꯝꯗ ꯑꯍꯟꯒꯤꯗꯤ ꯂꯩꯇ꯭ꯔꯗꯅ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯥꯏꯗꯣꯡꯂꯤꯕꯅꯣꯅꯦ ꯑꯦꯔꯥ ꯅꯌꯨꯟꯐꯝ ꯍꯟꯖꯤꯟꯐꯝ ꯈꯪꯗꯕ ꯅꯣꯏ ꯑꯁꯤꯗꯤ ꯇꯞ ꯃꯈꯩ ꯐꯨꯔꯒ ꯍꯦꯛ ꯐꯕ ꯍꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯒꯤ ꯃꯆꯥ ꯑꯗꯨꯅ ꯍꯦ ꯍꯅꯨꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯒꯦꯗ ꯂꯩꯇꯗꯅ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯍꯟꯅꯨꯕ ꯀꯥꯏꯅ ꯐꯔꯦ ꯅꯪꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯇꯥꯟꯕ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯇꯥꯏꯔꯦꯜ ꯃꯁꯥ ꯑꯍꯨꯝꯗꯪ ꯀꯣ ꯃꯅꯥ ꯃꯀꯥꯗꯣ ꯑꯗꯨ ꯑꯍꯨꯝꯗꯪꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯝꯇꯪꯒ ꯄꯤꯔꯛꯑꯣ ꯑꯉꯥꯡꯁꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯗꯨꯕꯨ ꯍꯣꯠꯅꯗꯨꯅ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯍꯨꯝ ꯑꯗꯣ ꯂꯨꯞꯁꯜꯂꯤ ꯑꯗꯨꯒ ꯊꯥꯡꯀꯠꯂꯛꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯃꯥꯂꯣꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯁꯥꯁꯤꯡꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯀꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩ ꯁꯤꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯉꯛ ꯑꯗꯣ ꯊꯦꯛꯂꯒ ꯑꯩꯅ ꯏ ꯆꯨꯞꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯙꯅꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯙꯅꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯇꯧꯔꯤꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯅꯦ ꯍꯥꯏꯗꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯀꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯒꯦ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ
ꯑꯇꯥꯡꯕꯒꯤ ꯄꯣꯠꯇꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯒꯗꯕ ꯄꯣꯠꯇ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯒꯤ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯂꯥꯏꯑꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯃꯥꯂꯣꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯂꯥꯡꯅꯅꯕ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯂꯣꯅ ꯙꯅꯟꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯁꯤꯡꯖꯨꯗꯣ ꯈꯔ ꯏꯟꯕꯤꯔꯤ ꯁꯤꯅ ꯌꯥꯔꯣ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯒꯦ ꯂꯥꯛꯑꯣ ꯅꯪꯅ ꯆꯪꯂꯤꯕ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯆꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤꯁꯨ ꯆꯥꯛꯊꯥꯛ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯄꯔꯞ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯃꯥꯂꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯙꯅꯟꯖꯣꯏꯗ ꯑꯉꯥꯡꯗꯣ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯙꯅꯟꯖꯣꯏꯅ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯃꯥꯂꯣ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣ ꯐꯔꯦꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯇꯥꯌꯔ ꯃꯅꯥ ꯑꯗꯨ ꯂꯨꯞꯁꯜꯂꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯈꯤꯛꯆꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯔꯨꯕꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯟꯅ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯙꯅꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯁꯤ ꯊꯦꯝꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯂꯣ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ ꯙꯅꯟꯖꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯍꯧꯖꯤꯛ ꯙꯅꯟꯖꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯔ ꯁꯣꯛꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯈꯣꯏꯗ ꯗꯁꯥ ꯈꯤꯇꯪ ꯁꯣꯟꯊꯕꯒ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯈꯣꯡ ꯇꯤꯟꯈꯣꯡ ꯊꯤꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯧꯔꯛꯀꯗꯧꯔꯤ ꯌꯨꯝ ꯑꯁꯦ ꯁꯥꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯆꯍꯤ 2ꯃꯨꯛꯇꯃꯛ ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯑꯁꯨꯛꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕꯔꯣ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯇꯦꯗ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯀꯔꯤꯕꯨ ꯇꯧꯔꯣꯏꯗꯣꯏꯅꯣ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯌꯦꯡꯂꯒ ꯑꯗꯨꯛ ꯁꯥꯔꯤꯕ ꯉꯥꯛꯇꯅꯤ ꯐꯠꯇꯕ ꯃꯐꯝꯗ ꯀꯅꯥꯅꯕꯨ ꯌꯨꯝ ꯁꯥꯟꯅꯌꯦꯒꯦꯅꯦ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯁꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯁꯣꯛꯅꯔꯤ ꯉꯥꯛꯇꯅꯤꯗ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯝ ꯌꯥꯅꯕ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯂꯣꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯈꯔ ꯉꯥꯡꯂꯛꯄꯗꯨꯗ ꯇꯣꯃꯥꯂꯣꯅ ꯙꯅꯟꯖꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯅꯈꯣꯏꯅ ꯌꯨꯝ ꯆꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀ꯭ꯋꯥꯛꯁꯤꯡꯅꯒ ꯂꯥꯛꯅ ꯈꯣꯡꯈꯤꯕ ꯂꯩꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯍꯣꯏ ꯈꯣꯡꯈꯤ ꯑꯣꯖꯥ ꯑꯗꯨꯗ ꯅꯠꯇꯅ ꯏꯃꯨꯡꯗ ꯀꯣꯜ ꯂꯤꯛ ꯇꯥꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯇꯥꯈꯤꯕ꯭ꯔꯥ ꯅꯣꯏꯅ ꯁꯣꯏꯕꯗꯒꯤ ꯊꯥꯗꯕ ꯅꯠꯇꯕ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯍꯣꯏ ꯑꯣꯖꯥ ꯑꯃꯗꯨꯁꯨ ꯇꯥꯈꯤ ꯆꯥꯛꯁꯪꯗ ꯀꯣꯜ ꯂꯤꯛ ꯇꯥꯗꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯕꯅꯤ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯅꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯐꯔꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯈꯤꯅꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯤꯔꯤꯕꯅꯤ ꯅꯈꯣꯏꯅ ꯃꯗꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯅꯈꯥ ꯂꯨꯀꯥꯗ ꯅꯥꯍꯦꯔꯒ ꯃꯤꯅ ꯍꯥ ꯀꯥꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ dung ꯒꯥꯏꯅ ꯃꯈꯣꯜꯁꯤ 4-5ꯔꯛ ꯇꯥꯔꯝꯕꯒ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤꯕꯒꯨꯝꯕ ꯍꯦꯛ ꯇꯧꯔꯤ ꯅꯈꯣꯏꯅ ꯇꯨꯝꯊꯕ ꯃꯄꯥ ꯊꯣꯛꯇꯨꯅ ꯇꯥꯗꯕ꯭ꯔꯥ ꯀꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯆꯨꯝꯃꯤꯅꯦ ꯑꯣꯖꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯨꯏ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯤꯕꯅꯤ ꯍꯨꯏꯅ ꯆꯦꯟꯕꯗꯕꯨ dung ꯂꯥꯎꯒꯗ꯭ꯔꯣ ꯍꯣꯏ ꯂꯥꯎꯒꯦꯅ ꯂꯥꯎꯔꯕꯗ ꯈꯔ ꯇꯞꯅ ꯂꯥꯎꯒꯅꯤ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯈꯣꯡ ꯇꯤꯟꯈꯣꯡ ꯊꯤꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤ ꯉꯁꯤꯗ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤ ꯃꯨꯠ ꯇꯥꯛꯎ ꯍꯥꯏꯕ ꯂꯩꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯂꯣꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯅꯟꯖꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯒ꯭ꯌꯥꯟ ꯂꯥꯍꯟꯕꯤꯔꯝꯕ ꯀꯟꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯂꯥꯗ ꯍꯥꯞꯇꯨꯅ ꯀꯠꯂꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯁꯨ ꯌꯥꯔꯦ ꯌꯥꯏꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ
Tomalo mahaki cycle amanbatu thawdoktuna adum chatkri indunani mahana chakribasi thawbadi thawdoktri asam chakkibra thongal jawkhri thongalda karigumba khara murum somdana amuk khurum lamli aduga cycle tongno chakribado mayamna su uribani masaki matung makhoi kharana Tomalo na hairambagi matungina yumpham masi lairam soi hairabanina lai amuktang khurum thoksi ahaiba maibani mana haibada soiba homoti asam na hairakpada mari yekanba ngasai gi haladuna kadai dagi wanone mana hari makai sum tawradro ena khala khada dung chatlabadi laitin hetam oladro huini tapada aduk pakhol hauna dung lawada banatte kain hui adugi arumbagi makha pole ai khoi ki tubon bin chin badadi amuk tu dung dai dang lawu jani aina thokri jeng bada hui hetam oiram libani adusu maibagi londa da hairabadi lai thoibani but thoibani hektam haiga toribani matamar da alamanamu khoina khangpoti ni lairam tilam soi ka kaisi moi laga ta hairaribani ba adu soktuna bu soi hairibani karigumba thoganingda thogdok tholakpa haibadu mati miyoi bai khoi gi punsida lairam tilam soktaba yumpham da saba yumgi mi afabata oini haiba leiti fataba oiba mayam ma leiribani ado khangdrai bungo nokoi gi wakhal tare asumna laifam tipam soi lai khurum si haiba gi mata ngasida mokoi mayam do amana ama hai lai khurum da bane hena phai karibu kara doi no hayuna mokoi masem amaga wa tarari ngasai ta ki wa ta dun leiriba dananjoi gi makubok haibadi dananjoi gi nupi gi mapa aduna tapna dananjoi da hairi laifam timpam soi hairabanina laitin khoram tholaga laithei tawna ba tawsi laikhong tingkhong haibase yum khudimaki loinamak leiribani aduna airi laikhong tingkhong thiraga lai khorom hanini laithei tawningi asumna hairakpada gi danjoina hoi phare ajato maruda kauraga laikhong tingkhong jeng halaki aduga kari karam dawribano karamba laino amadi karunakada thaisi ge haibadu sabsana mongoda hanglaga thabak ase mongoda sinarasi asumna hairakpada leiriba ahal singaduna adumna mongoda thabak piraknabani ne mana nokhoida hairamlibodo karai dagi lairam thibano ne karai dagi lairam ne natini lairam ne haidana nakoi gi leiriba yumasi sidu hairabadi nakoi sidu kadoribro adumna hairakpada tanjoina khangre aisu kari haigedabno maiba amana phatte hairam labanina aisu hek nuaitaba leiri aduna lairam se kamana pigedabno karom thaigedabno haibudu amuktang hangdoktrabadi khangaroi adumna hairakpada tanjoi gi manakta leiriba hal singaduna phare adumna ne amaiba tomalo gi manakta chatlaga amuktang hangdoklo asam hairamduna mayam do chatnakri masigi matung haujikti matamdu phanayamna thengjinkhri numitsu phanayam thengjilaklanina ahingi matam oiraklabada leikai aduna leiba khoining han kauriba amaiba ado mahak amaiba tomalo gi thongalda para plakli matamrada khoining hanna mirak narak yenglaga ma gumbana aigi pham masibu munnaba honaba kasu sari oisu hoiroidabada khangani masigi tomalo hariba maibasi masi aingonda yamna khuruk thangador aina toraba thabak punamak mana mathang paichallaklabada ai othono matha saba haibado oribani matamamada yarak thumna chajaram baisi ma hek lakpadagi haujikti chaningai thaningai leitaba haibado oirana asumna khoining han ngang duna tomalogi thongal mayagi konthongoduda lebak tawduna karigumba ma phumnanaba yamna kana honari tanja aduda tomalogi thongalda leiriba khoining hanna karigumba ma urakpadagi mahaksu mahana tawge khaliba thabak ado leplaga para lumduna laklaga tomalogi yumgi nakanda maidik masa ama leiribadu karino hajna yengli mada maruta khoining hanna karigumba ma uri madudi tomalona maigi budol ama pairaga mahana budol adugi akoibada jagor ama yeklaba matungda budol adugi makhong phawba chakhai khara singcinduna maruda mahakna
ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯃ ꯃꯗꯨꯗ ꯍꯩꯖꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯈꯣꯏꯅꯤꯡꯍꯟꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯍꯟꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯃꯥꯒꯤꯁꯤꯕꯨ ꯇꯤꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯧꯊꯣꯛꯂꯒ ꯇꯧꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ꯫ ꯐꯩ ꯈꯪꯒꯅꯤ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯐꯕ ꯁꯥꯕ ꯃꯥꯏꯕ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯀꯣꯟꯊꯣꯛꯒ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯄꯣꯔꯛꯄ ꯃꯌꯣꯝ ꯑꯃ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯐꯨꯝꯖꯤꯜꯂꯝꯂꯒ ꯎꯅꯥ ꯈꯔ ꯈꯣꯠꯆꯤꯜꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯣꯝꯗ ꯇꯣꯃꯥꯂꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯃꯊꯤ ꯐꯣꯡꯂꯤꯕꯁꯤ ꯐꯣꯡꯂꯔꯣꯏ꯫ ꯆꯠꯂꯣꯗꯅ ꯇꯥꯜꯂꯕꯁꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯕ ꯇꯥꯕꯅꯤꯅꯦ ꯍꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯃꯥꯂꯣꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯖꯒꯣꯔ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯃꯩꯈꯨ ꯑꯣꯏꯅ ꯎꯪꯗꯨꯅ ꯁꯦꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯖꯒꯣꯔꯒꯤ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇ ꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯣꯔꯁꯤꯡ ꯑꯃꯗꯤ ꯐꯩꯗꯨꯅ ꯁꯦꯝꯈ꯭ꯔꯕ ꯆꯈꯩꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯝꯕꯜ ꯑꯣꯏꯗꯨꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯉꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃꯠꯇ ꯆꯪꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯈꯜ ꯈꯟꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯣꯏꯅꯤꯡꯍꯟꯅ ꯂꯥꯏ ꯁꯥꯟꯅꯕꯅꯤ, ꯕꯨꯠ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯣꯃꯥꯂꯣ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯇꯣꯃꯥꯂꯣ ꯃꯍꯥꯛꯀꯤ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯀꯔꯤꯅꯣꯗ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯁꯥꯎꯍꯨꯝ ꯑꯩꯉꯣꯟꯗ ꯐꯪꯏꯗ꯫ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯂꯒ ꯌꯦꯡꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯃꯥꯂꯣ ꯃꯍꯥꯛꯅ ꯆꯠꯀꯦ ꯈꯜꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯍꯟ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯊꯕꯛ ꯆꯠꯈꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯞꯅ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯣꯏꯅꯤꯡꯍꯟ ꯇꯣꯃꯥꯂꯣꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯈꯣꯏꯅꯤꯡꯍꯟꯅ ꯇꯣꯃꯥꯂꯣꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯔꯥꯡ ꯊꯅꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ꯭ꯔꯥ, ꯇꯣꯃꯥꯂꯣꯅ ꯂꯧꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯇ ꯃꯆꯤ ꯂꯦꯡꯉꯝꯗꯕ ꯑꯗꯨꯗ ꯇꯣꯃꯥꯂꯣ ꯌꯥꯝꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯈꯣꯏꯅꯤꯡꯍꯟ ꯑꯗꯣ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯦ ꯇꯣꯃꯥꯂꯣꯗꯤ ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯏꯅꯤꯡꯍꯟꯅ ꯃꯍꯥꯛꯅ ꯂꯥꯌꯦꯡꯖꯒꯗꯕ ꯑꯅꯥꯕꯁꯤꯡ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯈꯣꯔꯁꯥ ꯄꯨꯔꯁꯥ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯈꯣꯏꯅꯤꯡꯍꯟ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯐꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯇꯣꯃꯥꯂꯣꯅ ꯂꯥꯛꯄꯗ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯑꯣꯏꯅ ꯐꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯨꯔꯤꯅ ꯇꯞꯅ ꯇꯧꯈꯥꯏꯔꯤ꯫ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯗꯕꯤꯗ ꯈꯨꯗꯣꯜ 3ꯃꯨꯛꯀꯤ ꯆꯥꯡꯗ ꯃꯍꯥꯛꯅ ꯂꯥꯎꯅ ꯇꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯠꯇꯨꯅ ꯃꯥꯗꯨꯅ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯣ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯒ ꯌꯦꯡꯁꯤꯟꯅꯕ ꯀꯥꯞꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯏꯅꯤꯡꯍꯟꯅ ꯃꯍꯥꯛꯅ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯀꯣꯡꯀꯨꯠ ꯃꯆꯥ ꯑꯗꯨꯒ ꯃꯥꯟꯅꯅ ꯄꯥꯛ ꯆꯥꯎꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯕꯥꯛ ꯈꯔ ꯃꯍꯥꯛꯅ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯞꯅ ꯃꯄꯣꯞ ꯀꯥꯏꯍꯟꯗꯕꯤꯗ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯤꯕ
ꯀꯣꯡꯀꯨꯠ ꯃꯆꯥ ꯑꯗꯨꯕꯨ ꯇꯞꯅ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯅꯝꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯀꯔꯤꯃꯇ ꯇꯧꯈꯤꯗꯕ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯁꯦꯝꯂꯝꯂꯤꯕꯅꯤ꯫ ꯈꯔꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯎꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯏꯅꯤꯡꯍꯟ ꯄꯔꯞ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯇꯣꯃꯥꯂꯣ ꯃꯌꯨꯝꯂꯣꯝꯗ ꯃꯌꯣꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯇꯧꯈꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯈꯣꯏꯅꯤꯡꯍꯟꯅ ꯐꯨꯝꯗꯨꯅ ꯊꯅꯝꯕ ꯄꯣꯠ ꯑꯃ ꯂꯩꯍꯧꯕ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯠꯂꯤ꯫ ꯃꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯅꯦꯠꯄꯗ ꯃꯩ ꯍꯧꯅ ꯁꯥꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣ ꯃꯃꯤꯠ ꯈꯪꯄꯪ ꯄꯥꯡꯊꯣꯔꯛꯇꯨꯅ ꯁꯤꯗ ꯂꯩꯔꯦꯗꯅ ꯄꯣꯠꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯣꯠ ꯃꯌꯨꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯂꯣꯅ ꯍꯥꯏꯔꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯤꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅꯃꯛꯇꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯄꯤꯛꯈ꯭ꯔꯦꯗ, ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯈꯪꯅꯤꯡꯈ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯉꯗꯨꯅ ꯃꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯥ ꯁꯟꯒꯤ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯌꯥꯎꯔꯝꯂꯤ꯫ ꯑꯗꯨꯒ ꯁꯝ ꯈꯔꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯕꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯣꯏꯅꯤꯡꯍꯟꯅ ꯐꯨꯝꯂꯝꯕ ꯁꯤꯡꯒꯣꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯃꯌꯣꯝ ꯑꯗꯨꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯧꯔꯝꯂꯤꯕꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯣꯃꯥꯂꯣꯅ ꯃꯗꯨꯕꯨ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯀꯅꯥꯅ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯂꯣꯅ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯍꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯅ ꯀꯔꯤꯒꯨꯝꯕ ꯄꯥꯔꯥ ꯈꯔ ꯇꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯣꯏꯅꯤꯡꯍꯟ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯃꯇꯝ ꯁꯥꯡꯅ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯔꯒ ꯁꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯈꯣꯏꯅꯤꯡꯍꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯇꯣꯃꯥꯂꯣ ꯊꯧꯔꯝ ꯈꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯗꯨꯝ 3 ꯁꯦꯝꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯈꯔꯕꯨ ꯃꯍꯥꯛꯅ ꯆꯥꯛ ꯊꯥꯗꯨꯅ ꯀꯧꯔꯤ꯫ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕꯗ ꯈꯣꯏꯅꯤꯡꯍꯟꯗ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯈꯣꯏꯅꯤꯡꯍꯟꯗ ꯅꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯃꯍꯥꯛꯄꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯇ ꯅꯠꯇꯅ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯄꯤꯔꯨ꯫ ꯊꯋꯥꯏ ꯂꯧꯕꯗꯤ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯉꯝꯖꯔꯕꯗꯤ ꯅꯈꯣꯏꯕꯨ ꯇꯥꯜꯂꯛꯀꯅꯤ, ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯈꯣꯏꯅꯤꯡꯍꯟꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗꯒꯤ ꯑꯣꯖꯥ ꯈꯣꯏꯅꯤꯡꯍꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯍꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯃꯁꯥ ꯉꯝꯃꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯂꯦꯞꯄꯒ ꯂꯩꯔꯝꯂꯤ꯫ ꯈꯣꯏꯅꯤꯡꯍꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ, ꯀꯅꯥ ꯉꯝꯗꯕꯒꯤꯅꯣ, ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯛꯂꯤꯕ 2 ꯑꯗꯨꯅ ꯈꯣꯏꯅꯤꯡꯍꯟꯗ ꯊꯣꯡꯀꯥꯟꯗ ꯂꯩꯍꯧꯔꯦ, ꯑꯃꯨꯛꯀ ꯆꯧꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯅꯤꯡꯍꯟ ꯍꯣꯏ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯈꯣꯏꯅꯤꯡꯍꯟꯅ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯕꯅꯤ ꯃꯥꯒꯤ ꯇꯣꯃꯥꯂꯣ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯌꯥꯝꯅ ꯍꯩꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ, ꯑꯩꯅ ꯍꯩꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯒꯅꯤꯅꯦ, ꯃꯥꯅ ꯌꯦꯡꯕꯗꯨ ꯐꯔꯝꯃꯔꯣꯏꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯩꯗꯤ ꯈꯣꯏꯅꯤꯡꯍꯟ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯈꯪꯂꯦ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯔꯥꯞꯄꯗ
ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯦꯟꯁꯤꯟꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯐꯩꯔꯤꯕ ꯐꯩꯔꯦꯟ ꯑꯗꯨꯗ ꯑꯃꯨꯕ ꯑꯅꯤꯈꯛ ꯇꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯍꯟ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯏꯅ ꯍꯦꯟꯅ ꯍꯩꯕꯁꯨ ꯅꯠꯇꯕ ꯈꯔ ꯍꯩꯔꯒ ꯃꯤꯒꯤ ꯍꯩꯈ꯭ꯔꯕ ꯇꯣꯃꯥꯂꯣ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯁꯤꯡꯅꯔꯨꯔꯤꯕꯅꯣꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯆꯦꯟꯒꯦ ꯈꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯣꯏꯅꯤꯡꯍꯟ ꯀꯟꯅ ꯂꯥꯎꯗꯨꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯐꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯁꯣꯔꯣ ꯂꯥꯎꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯕ ꯑꯅꯤꯈꯛ ꯐꯟ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯍꯩꯇꯕ ꯑꯩꯅ ꯑꯍꯩꯕ ꯃꯥꯏꯕꯗ ꯈꯟꯅꯕ ꯍꯧꯔꯨꯕꯗꯒꯤ ꯑꯩ ꯕꯨꯠꯅ ꯍꯥꯠꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯊꯣꯛꯄ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯤꯒꯤ ꯌꯨꯝꯂꯛꯇ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗꯒ ꯅꯠꯇꯕꯤꯗ ꯁꯝꯕꯜ ꯂꯤꯠꯇꯨꯅ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯐꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯟꯕꯒꯨꯝ ꯈꯪꯌꯥꯜꯂꯛꯄꯗ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯨꯡꯂꯤꯕ ꯁꯝꯕꯜꯗ ꯃꯊꯕꯥꯛ ꯐꯨꯖꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯅꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯪꯅꯕ ꯃꯤꯁꯤꯡꯁꯨ ꯈꯣꯏꯅꯤꯡꯍꯟꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯗ ꯈꯣꯏꯅꯤꯡꯍꯟ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝꯅꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯍꯟꯒꯤ ꯃꯁꯥꯗꯗꯤ ꯃꯈꯨꯠ ꯃꯁꯥ ꯂꯩꯊꯦꯛꯄ ꯑꯃꯗꯤ ꯆꯩꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯃꯁꯥꯗꯣ ꯃꯔꯤ ꯄꯣꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯍꯟꯗ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯒꯤꯗꯤ ꯈꯣꯏꯅꯤꯡꯍꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯃꯨꯕ ꯑꯅꯤꯗꯣ ꯃꯥꯡꯈ꯭ꯔꯦ, ꯇꯣꯃꯥꯂꯣꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯑꯩ ꯂꯥꯜꯂꯦ, ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯇꯣꯃꯥꯂꯣꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ, ꯀꯔꯤꯅꯣꯅꯦ ꯅꯁꯥꯃꯛꯄꯨ ꯑꯃꯥꯏꯕ ꯑꯣꯏꯔꯒ ꯕꯨꯠꯅ ꯑꯩꯕꯨ ꯍꯥꯠꯇꯣꯔꯦ, ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇ꯭ꯔꯦꯅꯦ, ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯅꯤꯡꯍꯟ ꯀꯞꯇꯨꯅ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯒꯨꯝ ꯆꯤꯡꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯂꯥꯏꯃꯨ ꯑꯅꯤꯗꯣ ꯆꯠꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯣꯏꯅꯤꯡꯍꯟꯗꯣ ꯃꯌꯥꯝꯅ ꯆꯤꯡꯒꯨꯝ ꯊꯥꯡꯒꯨꯝ ꯄꯨꯔ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯃꯥꯂꯣ ꯇꯞꯅ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯅ? ꯈꯣꯏꯅꯤꯡꯍꯟ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯑꯣꯖꯥ, ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯑꯣꯖꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯝ ꯇꯧꯖꯔꯔꯣꯏ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯃꯥꯂꯣꯅ ꯂꯥꯏ ꯑꯣꯛꯅꯔꯒ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯦ ꯃꯁꯦ,ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯈꯤꯛꯇꯣꯛꯇꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯔꯨꯔꯒ ꯈꯤꯛꯇꯣꯛꯂꯤ꯫ ꯃꯌꯥꯝ ꯈꯔ ꯍꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯂꯣꯅ ꯈꯣꯏꯅꯤꯡꯍꯟꯒꯤ ꯅꯥꯀꯣꯡꯗ ꯅꯥꯍꯩꯗꯨ ꯍꯩꯇ꯭ꯔꯕꯗꯤꯅꯦ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯇꯧꯔꯛꯀꯅꯨ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯩꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯔꯨꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯕꯣ? ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯑꯣꯖꯥꯅ ꯑꯩꯅ ꯂꯥꯏꯌꯦꯡꯖꯕ ꯃꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯂꯥꯏꯌꯦꯡꯈꯤꯕ, ꯃꯌꯥꯝꯅ ꯑꯣꯖꯥꯗ ꯂꯣꯏꯅꯃꯛ ꯑꯣꯟꯁꯤꯟꯈꯤꯕ ꯑꯁꯤꯗ ꯑꯩꯒꯤ ꯈꯣꯔꯁꯥ ꯂꯩꯇꯕꯗꯒꯤ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯇꯧꯖꯈꯤꯕꯅꯤ, ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯑꯣꯖꯥ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯐꯔꯦ, ꯅꯪ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯣ, ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯣꯏꯅ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ, ꯑꯗꯨꯒ ꯗꯈꯤꯅꯥ ꯑꯗꯨ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯃꯥꯂꯣꯅ ꯈꯣꯏꯅꯤꯡꯍꯟꯕꯨ ꯂꯥꯏꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯦꯟ ꯃꯅꯥꯅ ꯐꯗꯠ ꯀꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯍꯟꯅ ꯑꯣꯖꯥ ꯑꯩ ꯑꯁꯦꯡꯕ ꯂꯥꯏ ꯆꯪꯕ ꯅꯠꯇꯦꯅꯦ, ꯁꯤꯔꯦꯅꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯂꯣꯅ ꯈꯣꯏꯅꯤꯡꯍꯟꯁꯦ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯩꯁꯨ ꯍꯩꯇꯕ ꯃꯍꯥꯛꯅ ꯃꯤꯕꯨ ꯂꯥꯏꯌꯦꯡꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯥꯏꯌꯦꯡꯂꯝꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯤꯅ ꯃꯨꯟꯈ꯭ꯔꯒꯅ ꯁꯥꯎꯗꯨꯅ ꯃꯨꯜꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯕ ꯈꯣꯏꯅꯤꯡꯍꯟ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯂꯣꯗꯤ ꯃꯍꯧꯁꯥ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ